State asigi oiriba security ki fifam yengsinba haibasi governor amagi mathau natte India lengakna Manipur da chatharakliba thawong asi loilam lengaki sasoni haina Lok Sabha ki MP Dr. Angomcha BIMOL akoizamna fongdokrai wafam asi Sagolban AC ki MLA oramba Dr. KH Loken ki mayumda pangthokiba miyam gi mifamda fongdokhibani Sagolban Block Congress Committee na sinduna pangthokiba thoramanduda Dr. BIMOL na makha taraduna Constitution ki matung ina Union List, State List amasung Concurrent List haina Union amasung State na tawgadaba thabak single list ama piri. Masigi manungda Law and Order yengsinbagi thabak si State na tawgadabani haina mayek seng na yauribani. Masigi mathakta Article 163 ki matung ina State ki Council of Ministers singna Governor da advice tawbagi wafam fawba yauri haiki. State asida governor na lakpa asina state asida peace purakpa ngamlagani haibagi thazaba wafam ama chief minister N Biren na media da fongdokhiba si laibak thibani haiba wafam MPS na thamladuna chief minister na fongdokhiba wafam adugi matung inadi mahak power amata paidre haibani loinana Manipur miyam maruoina hawgalakliba naha singna su constitution na piriba law sing mapung fana khangminaduna law gi wangmada thabak tawrakpa sing lali haiba ngambagi thongna leiminasi hairakli Governor position Article 163 there shall be a council of ministers to aid and advise the governor of the state and Yawine. State ki cabinet lo decision do governor implement of magi to my power mi hat ko khotpada dandi pi da si bo khotgi torpada na pi mo ngi power du mati governor da pi my power le se adu ka loy order e se single matam di mi state ki sarkar da to do sena ano bo governor mala e le pa shanti do hala ni asa me am kan ni ai na pa res shanti ha na ga do jama la ai da to imana na ur ne power e on le yaw ke adu ko miyam da khalaga vote thadar ga khalai ba sarkar ne basi Amaromda Lok Sabha election da Manipur miyamna Dr. BIMOL bu MP oina thagatkibagum lakadoriba lising ani kunga ki assembly election da su sel na bot leiba yade haibadu khangna leiba kidamak kathok pangamba afava mihut khanminasi haina MP BIMOL masana appeal tarakli MPS na makha taraduna Manipur hauzik law na yadrabasu namphu saphu tawbagi chatnabi ama lamdam masida chatharakli Chatharakliba thawong asi miyoiba khunaida chatnadaba jungle ras ki thawong ni asigumba thawong asi asum chathaduna leirabadi Manipur asi hena waba fibam amada lakani haina fongdokhi loinana maha congress ki MP orabasu Manipur miyamna khanbani party na mangonda namthanaba honaraklabadi mikup phadana mahak party thadokani haina su fongdokhi colonialism loilam gi laiga na to pot ani khataneba Koi wakalon amusum koi gi seminal tubai sin sin tubai di mi se kuru ko kulla ga hai ge chatni tauli ge taw do ne ako seminal phazal tubai me yani ko sa double digit to ge inflation khwai ngwa ko state che koi ne ba adok ta na mo pham sa mo paisa mu nei tri ne ba mayam amana taxi khashi chatna patha phaibam le chatna patha byaw ko na sumai no violence dominate or ga tubai ra ko se Manipuri khunai da koi gi da manung da le ba mai te ba fruit se koi kai le se me yani bra new chatna de de loilam gi le nga ke ta ta Manipur de khodi khodi imang da ta le ba du di ai ko na loilam gi mai ta le na iran da saga ta na mi si da na fake encounter na to le ba lam ji da loilam je imang da sa na ba da ko ji ke